Hello mayam, ngasisu Galaxy Story Times na yamna nungairaba movie amagi explain puduna laksari. Hairiba movie asigi maming War stole his home, the woods became his shelter. Hairiba movie asi mayamna tabiraga movie asida war haibadi lan asina aikhoi miyoiba prajada kayagi matik chaitheng pibage haiba adu film asi yengminarba matungda aikhoina soidana khanglagani adudi mayam matam yamna manghandabida movie asomda mai onsalasi. April 1943 haiba matam asida Prithvi pumba asi German gi Hitler hairiba kan khraba lanmi gi tengol asina supai paisanduna thamba matam aduda Poland hairiba leibak asidasu German gi Hitler na sahi ani chupna Poland hairiba leibak asida mahakna sasan tawkhiba matam aduda Poland da leiriba praja mayam amadi karisu khangjadraba angang nupi kayana awaba chaitheng phangduna mama mapa machin manau amadi mache masal kayabu khangna una mitmang maktada nongmaina kap tuna hatkhiba matam aduda praja mayamna aduki matik awaba chaitheng phangki matam aduda Poland hairiba leibak asigi khungang amada German gi Hitler gi lanmi mayam amana khungang aduda leiriba Yahudi mayam adubu jail gumlaba ka amada loina hoijanduna makhoibu khungang aduda leiriba praja mayam adu loina tumna hatlage haibagi matagum makhoina khungang duda leiriba praja mayam adu amamamta puthoktuna hatke haina toroklami matang aduda sahi 12 khakta ngairiba Max kauba nupa macha amaga mahaki mama amadi machanupi su yauna makhoi ahumsu hairiba German gi lanmi mayam aduna phariba Yahudi gi praja mayam aduda makhoisu yaurami mikuptuda Max ki machanupi adu ising khawrangbu phauroklami mafam adudadi ising di leitabana Max na mahakna khungup ama sijanaraga thongnaw adugi mapanda leiriba ising adu Max na mahaki khungup adugi matengna ising adu sokatnabagi damak khungup mari kisallaga thongnaw adugi wangmada khungup adu tapna thadaraga ising soknaba honarami aduga loinana Max ki mamana makhoina leiriba matam adudagi mikup kharagi matungda makhoigi phibam kari oigani haiba asi Max ki mamana gyan tana khanglami madudagi Max ki mamana Max pu thawna lingjen amadi mapangan hapaga loinana mangonda afaba wahi wata amadi pungning changna mahaki tungi lakadabu lambida mamana asumna haibirami madudi Max nahak ase aigi family gidi khwaidagi afaba amadi tungi asa chauna leiba nahakna aigi family gidi pumnamakni haina machanupa aduda mathawna hapirami aduga loinana nahaki napangan nathawna amadi nahaki lingjentana aikhoigi family ase nangi depend tawna hingba ngamba miyoi sing haibado oigadoribani aduna nachanupi ase nahakna gyan tana amadi nangna cheksena senagadobani haina mahaki machanupa Max ta hairami aduga loinana Max hairiba nupa macha asi layekpa drawing yamna pamjaba angang ama oirami mahakna mamana wahi kaya ama hairingai matang aduda Max na drawing pamjabagi matungina leibakta yektuna kari no sanajarami matang aduda Max ki mamana asumna hairaklami madudi Max nahak mafam asida la yektana sanaranu nahaki drawing amadi nangna pamjaba drawing kaya adudi jumda leihore aduna nahak mafam asida yektuna sanabagi matam haibadu oidre nahak nungaina leigadobani na hairami asumna Max ki mamana hairakpa wahi sing adu loidringaida
ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯈꯔ ꯃꯦꯛꯁ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯌꯍꯨꯗꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯣꯂꯦꯟꯒꯤ ꯌꯍꯨꯗꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯔꯨꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯂꯒ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯀꯠꯂꯒ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯦꯛꯁꯀꯤ ꯃꯃꯥꯅ ꯃꯦꯛꯁꯄꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯔꯒ ꯃꯉꯣꯟꯗ ꯌꯥꯎꯔꯛꯄ ꯐꯣꯇꯣ ꯈꯔ ꯂꯧꯊꯣꯛꯂꯒ ꯃꯦꯛꯁꯇ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯦꯛꯁ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯦꯅꯤ ꯎꯄꯥꯏ ꯇꯧꯔꯒ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯅꯍꯥꯛꯀꯤ ꯑꯟꯇꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯣ ꯑꯗꯨꯒ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯅꯍꯥꯛꯀꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯃꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯀꯔꯤꯁꯨ ꯆꯠꯂꯣꯏ ꯍꯥꯏꯅ ꯃꯦꯛꯁꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯦꯛꯁꯀꯤ ꯃꯃꯥꯅ ꯌꯥꯝꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯦꯛꯁ, ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯎ, ꯃꯨꯟꯅ ꯇꯥꯎ, ꯑꯃꯗꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯕ ꯐꯤꯕꯝ ꯀꯌꯥ ꯑꯃ ꯅꯃꯥ ꯑꯩꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯐꯣꯇꯣ ꯈꯔ ꯑꯁꯤꯅ ꯅꯍꯥꯛꯅ ꯇꯨꯡ ꯀꯣꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯐꯥꯎꯔꯛꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯅꯍꯥꯛꯀꯤ ꯑꯟꯇꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯣꯅ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄꯥꯎꯇꯥꯛ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯎꯗꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯛꯁꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯄꯣꯂꯦꯟꯒꯤ ꯄ꯭ꯔꯖꯥ ꯍꯥꯏꯕꯗꯤ ꯌꯍꯨꯗꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯑꯟꯇꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯑꯟꯇꯤꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯟꯇꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯃꯦꯛꯁ, ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯃꯗꯤ ꯅꯆꯟꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯐꯥꯔꯒ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯒꯗꯧꯕꯒꯤ ꯍꯣꯠꯅꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯑꯟꯇꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯅ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯂꯤꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯛꯁꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯦꯛꯁꯀꯤ ꯑꯟꯇꯤꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯍꯥꯏꯕꯗꯤ ꯃꯦꯛꯁꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯝꯂꯔꯣꯏ, ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯂꯝꯂꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯦꯛꯁꯀꯤ ꯑꯟꯇꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯦꯛꯁꯀꯤ ꯑꯟꯇꯤꯅ ꯃꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯦꯛꯁ, ꯑꯩꯈꯣꯏ, ꯅꯍꯥꯛꯀꯤ ꯑꯪꯀꯜ ꯑꯃꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯥꯐꯒꯗꯧꯕ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯧꯔꯦ, ꯅꯍꯥꯛ ꯀꯔꯤ ꯈꯜꯂꯤꯕꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯟꯇꯤ, ꯑꯩꯍꯥꯛꯁꯨ ꯅꯈꯣꯏꯒ ꯂꯣꯏꯅꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯦ, ꯑꯩ ꯏꯊꯟꯗ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯛꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯦꯛꯁꯀꯤ ꯃꯗꯣꯝꯆꯥꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯦꯛꯁ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯦ ꯑꯉꯥꯡꯗꯤ ꯆꯪꯕ ꯌꯥꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯪꯒꯤ ꯈꯜꯂꯒ ꯅꯗꯣꯝꯆꯥꯅ ꯃꯐꯝ ꯑꯃ ꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯏꯁꯥꯏ ꯍꯥꯏꯕ ꯖꯥꯇꯤꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ, ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯑꯃꯗꯤ ꯅꯪꯒ ꯂꯣꯏꯅꯕꯗ ꯌꯥꯝꯅ ꯃꯣꯠ ꯇꯤꯟꯅꯒꯗꯧꯕ ꯏꯃꯨꯡꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯛꯁꯀꯤ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯦꯛꯁ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯟꯊꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯃꯗꯣꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯏꯟꯗꯣꯝꯆꯥ, ꯅꯪꯅ ꯑꯩꯕꯨꯁꯨ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯟꯅꯨꯄꯤꯅ ꯑꯩꯕꯨ ꯃꯐꯝ ꯈꯪꯗꯅ ꯊꯥꯗꯣꯛꯂꯝꯕ ꯑꯁꯨꯝꯅ ꯏꯟꯗꯣꯝꯆꯥ ꯅꯪꯅ ꯑꯩꯕꯨꯁꯨ ꯍꯥꯏꯔꯤꯕ ꯏꯁꯥꯏ ꯌꯨꯝꯗꯨꯗ ꯍꯨꯟꯇꯣꯛꯄꯤꯔꯝꯃꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯦꯛꯁꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯗꯣꯝꯆꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯦꯛꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯦꯛꯁꯀꯤ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯦꯛꯁ,
nang wakhanda onare ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯁꯤꯗꯤ ꯍꯥꯏꯔꯤꯕ ꯖꯨꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯅꯪꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯖꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯄꯥꯎ ꯊꯨꯅ ꯐꯥꯎꯔꯛꯎ ꯑꯩꯍꯥꯛ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯏꯁꯥꯏ ꯑꯣꯏꯔꯤꯕ ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯦꯛꯁꯀꯤ ꯃꯗꯣꯝꯆꯥꯅ ꯃꯦꯛꯁꯄꯨ ꯖꯦꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯈꯠꯍꯜꯂꯒ ꯖꯦꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯃꯦꯛꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯐꯣꯡꯅ ꯇꯣꯡꯂꯕꯗꯤ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯈꯪꯈꯤꯅꯤ ꯈꯪꯕꯅ ꯃꯍꯥꯛꯀꯤ ꯁꯟ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯔꯨ ꯃꯌꯥꯝ ꯀꯨꯞꯁꯟꯗꯨꯅ ꯃꯦꯛꯁ ꯑꯗꯨ ꯃꯅꯨꯡꯗ ꯇꯣꯡꯍꯜꯂꯒ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯃꯗꯤ ꯃꯌꯨꯝ ꯇꯥꯟꯅ ꯄꯣꯔꯛꯂꯝꯃꯤ꯫ ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯁꯨ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯃꯈꯥꯗ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯦꯛꯀꯤ ꯐꯦꯃꯤꯂꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯣꯂꯦꯟꯒꯤ ꯁꯤꯇꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯡꯒꯪ ꯑꯃꯒꯤ ꯑꯦꯔꯤꯌꯥ ꯑꯣꯏꯕ ꯃꯔꯝꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯦꯛꯀꯤ ꯐꯦꯃꯤꯂꯤꯗ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯖꯦꯛꯀꯤ ꯅꯨꯄꯤ ꯒ꯭ꯔꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯌꯥꯝꯅ ꯁ꯭ꯃꯣꯜ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯦꯛꯁꯇ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯦꯛꯁ ꯅꯪ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕ ꯑꯁꯦ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯖꯍꯨꯗꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯗꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯗ ꯀꯣꯏꯗꯅ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯆꯥ ꯁꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯃꯔꯤ ꯃꯇꯥ ꯑꯃꯗꯧꯅ ꯂꯩꯒꯗꯧꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯛꯁ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯥꯏꯅ ꯖꯦꯛꯅ ꯃꯦꯛꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯖꯦꯛꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯂꯩꯖꯗꯕ ꯑꯃꯗꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯋꯥꯠꯄ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏꯗ ꯖꯣꯛꯇꯨꯅ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯝꯒꯗꯧꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯦꯛꯅ ꯃꯦꯛꯁꯇ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯦꯛꯁ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯅꯍꯥꯛꯀꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯗꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯑꯩꯅ ꯁꯤꯜꯂꯤꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯁꯦ ꯅꯍꯥꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯗꯧꯕꯅꯤꯀꯣ ꯍꯥꯏꯅ ꯖꯦꯛꯅ ꯃꯦꯛꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯇꯤ ꯖꯍꯨꯗꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯨꯝ ꯑꯁꯤꯗꯅ ꯏꯁꯥꯏꯒꯤ ꯖꯨꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯁꯤꯅ ꯃꯦꯛꯁ ꯑꯁꯤ ꯖꯦꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯁꯦꯠ ꯆꯥꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯁꯥꯗꯥꯔꯣꯟ ꯑꯁꯤ ꯇꯝꯁꯟꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯃꯦꯛꯁꯅ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯈꯪꯗꯅꯕꯒꯤꯗꯃꯛ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯛꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯐꯤꯔꯣꯜ ꯈꯔ ꯄꯤꯔꯒ ꯃꯦꯛꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯁꯦꯠꯆꯜꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯛꯁ ꯑꯁꯤ ꯖꯦꯛꯀ ꯂꯣꯏꯅꯅ ꯂꯩꯔꯒ ꯖꯦꯛꯀꯤ ꯆꯥꯎꯈ꯭ꯔꯕ ꯍꯤꯡꯒꯣꯜ ꯁꯝꯕꯟ ꯑꯗꯨ ꯀꯣꯏꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯪꯒꯜꯗ ꯂꯥꯡ ꯊꯥꯛꯇꯨꯅ ꯁꯥ ꯎꯆꯦꯛ ꯐꯥꯕꯒꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯃꯦꯛꯁꯅ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯖꯦꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟꯒꯨꯝꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯈꯥꯡ ꯀꯟꯕ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯛꯁꯅ ꯖꯦꯛꯀꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯖꯦꯛꯅ ꯃꯦꯛꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯍꯜꯂꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯕꯗꯤ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯪꯈꯤꯅꯤ ꯈꯪꯕꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯗ ꯃꯦꯛꯁꯀꯤ ꯃꯗꯣꯝꯆꯥꯅ ꯖꯦꯛꯀ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯃꯦꯛꯁ ꯑꯁꯤ ꯖꯦꯛꯀꯤ ꯃꯌꯨꯝꯗ ꯊꯝꯂꯒ ꯃꯈꯣꯏꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯉꯝꯖꯕ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯀꯦ ꯍꯥꯏꯕꯒꯤ
ꯌꯥꯅꯈꯤꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯖꯦꯛꯅ ꯐꯪꯂꯔꯣꯏ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯛꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩ ꯍꯥꯏꯕꯁꯤ ꯖꯔꯃꯟꯒꯤ ꯁꯤꯐꯥꯏꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯈꯔ ꯐꯪꯈ꯭ꯔꯕꯗꯤ ꯃꯦꯛꯁ ꯑꯁꯤ ꯐꯥꯅꯕꯒꯤꯗꯃꯛ ꯖꯔꯃꯟꯒꯤ ꯁꯤꯐꯥꯏ ꯀꯌꯥꯅ ꯖꯦꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯖꯦꯛ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯦꯛꯅ ꯃꯦꯛꯁꯀꯤꯗꯃꯛ ꯄꯩꯁꯥ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯈꯪꯂꯕꯁꯨ ꯖꯦꯛꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯍꯜꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯖꯦꯛ ꯍꯥꯏꯔꯤꯕ ꯏꯁꯥꯏ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯊꯃꯣꯏ ꯄꯥꯟꯕ ꯑꯃꯗꯤ ꯃꯦꯛꯁꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯃꯔꯝꯗꯒꯤꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯖꯦꯛꯀꯤ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯦꯛꯁ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯖꯦꯛꯀꯤ ꯃꯌꯨꯝꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯀꯔꯤꯃꯠꯇꯁꯨ ꯄꯤꯕ ꯉꯝꯗꯕ, ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯛꯁꯀꯤ ꯃꯗꯣꯝꯆꯥꯅꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤꯗꯃꯛ ꯄꯩꯁꯥ ꯀꯔꯤꯃꯠꯇ ꯊꯥꯔꯛꯇꯕ ꯃꯔꯝꯅ ꯃꯦꯛꯁ ꯑꯗꯨ ꯖꯦꯛꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯑꯃꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯦꯛꯀꯤ ꯃꯌꯨꯝꯗ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯖꯦꯛꯀꯤ ꯃꯌꯨꯝꯗ ꯊꯣꯡ ꯊꯤꯡꯂꯛꯂꯒ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯤꯀꯨꯞꯇꯗꯤ ꯖꯔꯃꯟꯒꯤ ꯁꯤꯐꯥꯏ ꯑꯅꯤꯈꯛ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯖꯦꯛ, ꯅꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯖꯍꯨꯗꯤꯒꯤ ꯑꯉꯥꯡ ꯈꯔ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯪꯉꯤ꯫ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯅꯣ, ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏꯌꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯔꯃꯟꯒꯤ ꯁꯤꯐꯥꯏ ꯑꯅꯤꯅ ꯍꯪꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯖꯦꯛꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ, ꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯁꯥꯔꯅ ꯀꯅꯥꯅꯣ ꯍꯪꯉꯤꯕꯗꯨꯕꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯔꯃꯟꯒꯤ ꯁꯤꯐꯥꯏ ꯑꯅꯤꯗꯨꯅ ꯆꯤꯡꯅꯔꯞ ꯇꯧꯕ ꯃꯑꯣꯡ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯏꯃꯨꯡꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯔꯃꯟꯒꯤ ꯁꯤꯐꯥꯏ ꯑꯅꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯦꯛꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯐꯣꯇꯣ ꯈꯔ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯂꯣꯠꯁꯤꯟꯗꯕꯗꯤ ꯌꯥꯗꯕ ꯃꯔꯝꯅ ꯃꯦꯛꯁꯅ ꯃꯈꯣꯏꯒꯤ ꯐꯥꯌꯔꯋꯨꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯖꯦꯛ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯣꯝꯂꯣꯝ ꯊꯪꯕ ꯁꯥꯏꯠꯇ ꯖꯍꯨꯗꯤꯒꯤ ꯑꯉꯥꯡ ꯈꯔ ꯆꯦꯟꯈꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯕ ꯂꯥꯛꯂꯤꯕꯅꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯪꯂꯛꯂꯤꯕ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯖꯦꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ, ꯁꯥꯔ, ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯇꯦ, ꯑꯗꯨꯒꯨꯝꯕ ꯖꯍꯨꯗꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯕꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯦꯡꯅꯕꯒ ꯁꯥꯔ ꯍꯣꯏꯗ ꯄꯥꯎ ꯄꯤꯒꯗꯧꯕꯒꯤ ꯑꯩꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯖꯦꯛꯅ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯀꯌꯥ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕ ꯃꯔꯝꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯖꯦꯛꯀꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯖꯦꯛꯀꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯖꯍꯨꯗꯤꯒꯤ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯁꯤꯡ ꯂꯣꯠꯂꯤꯕꯔꯥ ꯍꯥꯏꯕꯗꯨ ꯊꯤꯕꯗ ꯐꯪꯉꯛꯇꯕꯗꯒꯤ ꯃꯈꯣꯏꯅ ꯖꯦꯛꯀꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯥꯌꯔꯋꯨꯗꯀꯤ ꯃꯐꯝ ꯑꯗꯨꯗ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯥꯗꯈꯤꯕ ꯃꯔꯝꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯖꯦꯛꯀꯤ ꯅꯨꯄꯤ ꯒ꯭ꯔꯦꯁꯇ ꯃꯍꯥꯛꯀꯤ ꯆꯨꯔꯨꯞ ꯑꯗꯨ ꯆꯝꯃꯛꯎ ꯍꯥꯏꯅ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯅ ꯆꯝꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯩꯈꯦꯠ ꯃꯔꯨ ꯑꯗꯨꯅ ꯆꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯆꯥꯛꯄ ꯃꯩꯈꯦꯠ ꯃꯔꯨ ꯑꯗꯨ ꯐꯥꯌꯔꯋꯨꯗ ꯃꯅꯨꯡ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯪꯁꯤꯟꯈ꯭ꯔꯤꯕ ꯑꯆꯥꯛꯄ ꯃꯩꯈꯦꯠ ꯃꯔꯨ ꯑꯗꯨꯅ ꯃꯦꯛꯁꯅ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯖꯗꯨꯅ ꯊꯝꯖꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯩꯅ ꯑꯁꯨꯝ ꯆꯥꯛꯈꯠꯂꯛꯑꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯦꯛꯁꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯁꯧꯒꯠꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯦꯛꯁꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ, ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯣꯏꯕ ꯃꯔꯝꯅ, ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯖꯦꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯖꯦꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥ ꯁꯥꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯆꯤꯡꯅꯗꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯖꯦꯛ,
ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯌꯍꯨꯗꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯠꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯒ ꯏꯈꯦꯠ ꯈꯦꯠꯅꯩ, ꯃꯍꯥꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯆꯥꯔꯥꯅ ꯍꯪꯉꯝꯃꯤ꯫ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯦꯛꯁ ꯃꯁꯥ ꯃꯊꯟꯇ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯁꯥꯔ, ꯑꯩꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣ ꯖꯦꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯍꯥꯛ ꯃꯥꯃꯣꯒꯤ ꯐꯦꯃꯤꯂꯤꯗ ꯃꯤ ꯌꯥꯝꯅ ꯂꯩꯇꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯔꯝꯗꯒꯤ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯦꯛꯁꯀꯤ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟꯁ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯐꯥꯎꯍꯟꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯑꯁꯤꯒꯨꯝꯂꯕ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯄ ꯂꯩꯔꯒꯗꯤ ꯖꯦꯛꯅ ꯃꯦꯛꯁꯇ ꯑꯁꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯍꯥꯟꯅ ꯈꯨꯝꯃꯨ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯅꯈꯤꯕ ꯉꯥꯡꯅꯈꯤꯕ ꯂꯩꯕ ꯃꯔꯝꯅ ꯃꯦꯛꯁꯅ ꯍꯥꯏꯔꯤꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ, ꯍꯥꯏꯕꯗꯤ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯍꯟꯗꯅ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯄꯤꯕꯗꯒꯤ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯦꯛꯁ ꯑꯃꯗꯤ ꯖꯦꯛꯀꯤ ꯐꯦꯃꯤꯂꯤꯗ ꯆꯤꯡꯅꯕ ꯐꯥꯎꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯛꯁ ꯑꯃꯗꯤ ꯖꯦꯛꯀꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯐꯥꯎꯗꯅ ꯃꯈꯣꯏ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯁꯤꯡꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯣꯠꯂꯤꯕꯒꯦ ꯑꯃꯗꯤ ꯌꯍꯨꯗꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒ ꯂꯣꯠꯂꯤꯕꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯥꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯖꯦꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯌꯍꯨꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯍꯥꯛ ꯃꯁꯤꯒꯤꯗꯃꯛꯇ ꯑꯍꯛꯄ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯖꯦꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯒ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯣꯔꯆꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯦꯛꯁꯅ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ, ꯍꯥꯏꯕꯗꯤ ꯖꯦꯛꯀꯤ ꯍꯤꯡꯒꯣꯜꯗꯒꯤ ꯄꯣꯔꯛꯇꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯖꯦꯛ ꯑꯗꯨꯕꯨ ꯃꯈꯨ ꯀꯨꯜꯍꯜꯂꯒ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯦꯛꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯁꯥꯔ ꯍꯣꯏꯅ ꯊꯦꯡꯅꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯥ ꯁꯟ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯁꯤ ꯆꯥꯅꯕꯒꯤꯗꯃꯛꯇ ꯊꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤꯅꯤ꯫ ꯁꯥꯔ ꯍꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯖꯦꯛꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯥꯖꯕꯗꯒꯤ ꯃꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯖꯦꯛꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ, ꯌꯦꯡꯉꯨ ꯖꯦꯛ, ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯇꯧꯔꯝꯂꯕꯗꯤ ꯅꯍꯥꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯔꯒ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯦꯛꯁꯨ ꯏꯃꯨꯡꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯂꯒ ꯃꯦꯛꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯖꯦꯛꯅ ꯃꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯃꯦꯛꯁ, ꯑꯩꯁꯨ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯐꯥꯗꯅꯕꯒꯤꯗꯃꯛ ꯐꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛꯀꯤ ꯃꯔꯝꯗꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯅꯍꯥꯛꯄꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯅꯪꯒꯤ ꯊꯋꯥꯏꯕꯨꯁꯨ ꯀꯟꯅꯤꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯍꯥꯛ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯖꯦꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯦꯛꯁꯁꯨ ꯖꯦꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯐꯔꯦ, ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯂꯩꯐꯝ ꯑꯃ ꯁꯤꯜꯂꯒꯦ, ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯦꯛ ꯑꯃꯗꯤ ꯃꯦꯛꯁ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯪꯒꯜꯂꯣꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯛꯅ
Maxꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ Max ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯁꯨ ꯅꯍꯥꯛ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩꯐꯝ ꯑꯃ ꯁꯤꯜꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯅꯍꯥꯛ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗꯒꯤ ꯅꯍꯥꯛꯁꯨ ꯊꯋꯥꯏ ꯍꯤꯡꯖꯕ ꯉꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯔꯨꯡꯒꯨꯝꯂꯕ ꯅꯍꯥꯛꯀꯤ ꯂꯩꯐꯝ ꯑꯃ ꯁꯦꯝꯂꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯅꯍꯥꯛꯅ ꯖꯪꯒꯜꯗ ꯂꯩꯕꯒꯤ ꯁꯔꯚꯥꯏꯚꯦꯜ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯅ ꯊꯛꯅꯕ ꯐꯥꯕ ꯑꯃꯗꯤ ꯀꯝꯗꯧꯅ ꯂꯥꯡ ꯊꯥꯛꯀꯅꯤ ꯀꯝꯗꯧꯅ ꯏꯁꯤꯡ ꯊꯛꯀꯅꯤ ꯑꯃꯗꯤ ꯖꯪꯒꯜꯗ ꯀꯝꯗꯧꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯍꯥꯛ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯖꯦꯛ ꯑꯃꯗꯤ Max ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯒ ꯖꯦꯛꯀꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯖꯦꯛꯅ Maxꯀꯤꯗꯃꯛ ꯖꯪꯒꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯁꯨꯔꯨꯡꯒꯤ ꯇꯥꯏꯞꯇ ꯃꯆꯥ ꯑꯃ ꯁꯦꯝꯃꯒ ꯍꯥꯏꯕꯗꯤ ꯖꯪꯒꯜꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯨꯔꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯇꯧꯕ ꯑꯃ ꯁꯦꯝꯂꯒ Max ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯍꯟꯗꯨꯅ ꯊꯝꯃꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯀꯟꯖꯕ ꯉꯝꯅꯕꯒꯤꯗꯃꯛ ꯖꯦꯛꯅ ꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯛꯅ Maxꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ Max ꯅꯍꯥꯛ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯗꯅ ꯄꯣꯔꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯥꯏꯕ ꯑꯁꯤ ꯅꯪꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯐꯝꯗ ꯇꯥꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯃꯐꯝ ꯑꯁꯤꯅ ꯅꯪꯒꯤ ꯑꯃꯗꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯞ ꯑꯣꯏꯕ ꯃꯐꯝꯅꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯍꯥꯏꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ Max ꯅꯍꯥꯛ ꯑꯁꯤ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯖꯕ ꯑꯉꯥꯡꯅꯤ ꯅꯍꯥꯛꯀꯤ ꯅꯊꯧꯅꯥ ꯅꯄꯥꯡꯒꯜ ꯑꯃꯗꯤ ꯅꯕꯨꯙꯤ ꯅꯔꯣꯛꯁꯤꯡ ꯑꯁꯤꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯆꯩ ꯑꯗꯨꯕꯨ Max ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯌꯥꯝ ꯃꯨꯟꯅ ꯇꯥꯎꯀꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯦꯝꯂꯤꯕ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯇꯨꯔꯦꯟ ꯑꯃꯁꯨ ꯆꯦꯜꯂꯤ ꯇꯨꯔꯦꯟ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯏꯁꯤꯡ ꯊꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯪꯒꯜ ꯑꯁꯤꯗ ꯆꯥꯕ ꯌꯥꯕ ꯃꯨꯁꯔꯨꯝ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯨ ꯐꯪꯏ ꯖꯪꯒꯜ ꯑꯁꯤꯗ ꯐꯪꯂꯤꯕ ꯃꯨꯁꯔꯨꯝ ꯑꯃꯗꯤ ꯆꯥꯕ ꯌꯥꯕ ꯎꯍꯩ-ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯅꯍꯥꯛ ꯂꯣꯏꯅ ꯆꯥꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯕꯁꯨ ꯇꯧꯒꯅꯨ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯒꯅꯤ ꯑꯗꯨꯅ ꯁ꯭ꯇꯣꯔ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯅꯍꯥꯛ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯈꯟꯊꯔꯒ ꯇꯧꯒꯗꯧꯕꯅꯤꯀꯣ ꯍꯥꯏꯅ ꯖꯦꯛꯅ Maxꯇ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ Max ꯅꯉꯣꯟꯗ ꯑꯩꯍꯥꯛꯅ ꯇꯥꯛꯄꯤꯈꯤꯕ ꯁꯥ ꯐꯥꯅꯕꯒꯤ ꯇ꯭ꯔꯦꯞꯁꯤꯡ ꯑꯗꯨꯁꯨ ꯅꯍꯥꯛ ꯐꯖꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯔꯚꯥꯏꯚꯦꯜ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯅꯍꯥꯛ ꯃꯗꯨꯁꯨ ꯀꯥꯎꯒꯅꯨ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯒꯗꯧꯕꯅꯤ ꯍꯥꯏꯅ ꯖꯦꯛꯅ Maxꯇ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯛꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ Max ꯅꯉꯣꯟꯗ ꯑꯩꯍꯥꯛꯅ ꯍꯥꯏꯒꯗꯧꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯂꯩ ꯃꯁꯤ ꯃꯨꯟꯅ ꯇꯥꯁꯜꯂꯨ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯆꯥꯒꯗꯧꯔꯤꯕ ꯃꯨꯁꯔꯨꯝ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯍꯧꯒꯠꯂꯛꯄ ꯃꯨꯁꯔꯨꯝ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯒ ꯆꯥꯒꯗꯧꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯨꯁꯔꯨꯝꯁꯤꯡ ꯑꯁꯤꯗ ꯍꯨ ꯆꯦꯜꯂꯕ ꯄꯣꯠꯁꯛ ꯌꯥꯝꯅ ꯌꯥꯎꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯛ ꯃꯩ ꯇꯣꯏꯅ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯒꯅꯨ ꯃꯗꯨꯗꯤ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗꯒꯤ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯐꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯈꯤꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ Max ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯅꯍꯥꯛ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯆꯠꯈꯤꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯛꯂꯝ ꯀꯌꯥ ꯂꯩꯔꯕꯁꯨ ꯅꯍꯥꯛ ꯈꯣꯡꯒꯨꯜ ꯂꯤꯛꯂꯝꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯒꯗꯧꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯁꯤꯗ ꯍꯤꯗꯥꯛ ꯄꯥꯎꯔꯧ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯔꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯧꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯖꯦꯛꯅ Maxꯀꯤꯗꯃꯛ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯁꯤꯗ Max ꯑꯗꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯖꯦꯛꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯗꯨꯗꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯔꯝꯅ ꯖꯦꯛꯅ ꯃꯉꯣꯟꯗ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ Maxꯇ ꯄꯤꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯔꯝꯃꯤ ꯖꯦꯛꯅ ꯍꯟꯈ꯭ꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ Maxꯅ
ꯃꯃꯤꯠ ꯁꯥꯟꯅ ꯌꯦꯡꯍꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯦꯛꯁ ꯑꯗꯨ ꯖꯦꯛꯅ ꯇꯥꯛꯄꯤꯔꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛ ꯖꯪꯒꯜ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯃꯇꯝ ꯂꯦꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯈꯤꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯅꯕꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯕ ꯃꯔꯝꯅ ꯃꯦꯛꯁ ꯑꯗꯨ ꯖꯪꯒꯜ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯋꯥꯏ ꯋꯥꯅ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯇꯝ ꯂꯦꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ ꯑꯃꯗꯤ ꯃꯦꯛꯁꯅ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯉꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯐꯣꯇꯣ ꯌꯦꯛꯇꯨꯅ ꯃꯇꯝ ꯂꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯀꯌꯥ ꯊꯥ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯅꯣꯡꯅ ꯆꯨꯔꯛꯂꯕ ꯃꯇꯝꯗ ꯃꯦꯛꯁꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯅꯣꯡꯒꯤ ꯏꯁꯤꯡ ꯆꯪꯂꯛꯄ ꯑꯃꯗꯤ ꯅꯣꯡꯐꯦꯟ ꯀꯌꯥ ꯍꯩꯖꯤꯜꯂꯛꯄ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯣꯠꯂꯝꯃꯤ ꯑꯃꯗꯤ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯀꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯩ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯑꯇꯤꯌꯥꯗ ꯂꯩꯔꯤꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯦꯟꯗꯅ ꯂꯥꯎꯖꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ? ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝ ꯇꯧꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯒꯗꯒꯦ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯦ ꯑꯃꯒ ꯑꯃꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯜꯂꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯁꯥ ꯉꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕ ꯑꯁꯦ ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯂꯕ ꯄꯨꯟꯁꯤ ꯑꯁꯤ ꯄꯤꯕꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯁꯨꯝ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯈꯤꯕ ꯑꯃꯗꯤ ꯖꯪꯒꯜ ꯑꯗꯨꯗ ꯃꯦꯛꯁꯅ ꯃꯇꯧ ꯀꯔꯝꯅ ꯁꯔꯚꯥꯏꯚ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯍꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯅ ꯃꯩ ꯆꯨꯈꯠꯄ ꯍꯩꯔꯛꯂꯝꯃꯤ ꯑꯃꯗꯤ ꯂꯩꯔꯝꯂꯤꯕ ꯃꯅꯥ ꯃꯁꯤꯡ, ꯃꯨꯁꯔꯨꯝ ꯑꯃꯗꯤ ꯆꯥꯕ ꯌꯥꯕ ꯆꯤꯟꯖꯥꯛꯅ ꯀꯔꯤꯅꯣ, ꯌꯥꯗꯕ ꯆꯤꯟꯖꯥꯛꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯃꯦꯛꯁꯅ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯈꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛꯇꯤ ꯃꯦꯛꯁꯁꯨ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯔꯒ ꯃꯍꯥꯛ ꯁꯔꯚꯥꯏꯚꯦꯜ ꯇꯧꯕ ꯑꯗꯨ ꯉꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯒꯤ ꯃꯇꯝꯗ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯔꯥꯞꯄꯗꯒꯤ ꯃꯤ ꯈꯔ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯈꯔ ꯃꯦꯛꯁꯅ ꯇꯥꯔꯝꯃꯤ꯫ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯦꯛꯁꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯈꯔ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯦꯛꯁꯅ ꯋꯥꯈꯜ ꯍꯦꯟꯖꯟꯅ ꯈꯟꯖꯟꯗꯅ ꯑꯁꯨꯝ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯂꯥꯛꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯏꯕꯗꯤ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯗ ꯌꯍꯨꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯌꯍꯨꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕ ꯑꯃꯗꯤ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯄꯤꯕ ꯉꯝꯕꯗ ꯄꯩꯁꯥꯒꯤ ꯔꯤꯋꯥꯔꯗ ꯑꯃꯗꯤ ꯃꯅꯥ ꯃꯊꯨꯝ ꯄꯤꯕ ꯃꯔꯝꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ CIDꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯦꯛꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯌꯥꯝꯅ ꯅꯛꯁꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯦꯛꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯧꯕ ꯃꯐꯝ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯈꯣꯟꯒꯨꯝꯕ ꯈꯔ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯃꯦꯛꯁꯀꯤ ꯃꯃꯪꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯃꯦꯛꯁꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯦꯛꯁ ꯑꯗꯨ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯦꯛꯁ ꯑꯗꯨ ꯃꯇꯝ ꯂꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯦꯛꯁꯅ ꯑꯌꯥꯝꯕ ꯃꯇꯝꯗ
mahaki mama amadi machanupi saktam yekpa nungsing adu Maxna manak nakpada laiba mahaki gufa adugi manakta thamjallamni. Asum tauna Max adu jungle asida laiba asi matam yamna sangna haukhirami. Nongmadi Maxna jungle amada lumduna karigumba thabak khara tauge haina lairingai matam maduda ikhang khangaudana Max tagi sahi khara angang oiba angang ama mahaki manaktamna laklami. Lakliba angang adusu Max na mafam aduda lay haiba adu karisu khangjaramde. Asum tauna angang aduna asum changsalakpada Max na lairamba adu ngakchana na thingakhirami. Madudagi angang adu Max adu ubada ingangaktuna mahak tabhom khangdana chengi haisu chenpham khangdana lairami. Adumainamak lakliba angang adu Max kumna Jahudi macha ama oirami. Madudagi makhoi ani amana amagi nungainadaba wari sing haidoknaraktuna makhoi ani wari sanarami. Asum tauna Max na angang adugi maming adu kari kauge haina hangami. Max na hanglakliba wahang adugi pakhum oina angang aduna asumna pakhum piraklami. Madudi aigi ming Janek kawi aihaksu Jahudi macha amani. Aigi ima babana aingonda mafam amada lairamu makhoi chana thagnaba chija khara thiruge haina chatkibadagi adum halakhidre aihaksu ithanta ngairaba punsi mahing haibadu oire haina Janekna Max ta hairami. Max amadi Janek makhoi ani punsi wakhalon asi chap manaba maramna makhoi ani jungle aduda wakhal nungaina amadi punsi kamaina lengadagi haiba adu makhoi ani tana duna jungle aduda laiba horaklami. Maxo hanadagi mathanta lerakpa wakhalon amada lerakpana Janek lakpa adu Maxna yamna haraujal. Asum tauna Janekna chak lambagi mawong matau adu Maxna khangami. Madudagi Maxna Janekta asumna hairaklami. Madudi Janek nahak nathanta ngaire haibagi wakhalonda pungning sonthaganu. Aihaksu nahakumba miyoini maram asina nang ai punna mafam asida laiminaraga aikhoi ani matau karamna ngasigi hingliba life asidagi afaba phibamda lakadage haiba adu aikhoi ani tanasi lao nahakti mafam asida anaubani maram asina aina laiba mafam adu tana chatsi maduda chanaba posak karigumba khara laihogi nahaki aram khawangba adu khara makhidi kokpa yai haiduna Maxna mahaki leifam tana makhoi ani lakminarami. Asum tauna Max amadi Janek makhoi ani Max ki leifam tana yauraba matungda Maxna chanaba posak khara piduna Janekta pijarami. Asum tauna Maxna Janekta chanaba karigumba posak khara pijaraga Janekta asumna hairaklami. Madudi Janek aikhoisu mafam asida laibada khudong chanabagi aise Jahudi macha ama oiragachu isaida onkrasira haina khalli. Maramdi aikhoina mafam asida laiba haiba ase German gi lanmi gi mamangdadi yamna khudong chadaba mayoknaba punsi haibadu oi. Maram asina isai gi isorsingnasu aikhoina isai onba matamda makoina aikhoibu ngakpigani. Maram asina aigi wakhalondadi aise isai onkrage haina bobo khalli haina Maxna Janekta hairami. Asigumlaba Max ki wafam asida Janekna hairaklami. Madudi iyamba Max aikhoina matau karamna isai onba yagadagi nahak isai onabagi maramda khangdra haina Janekna Maxta hanglami. Madudagi Maxna Janekta asumna pakhum pirami. Madudi Janek aihakna isai onbagi maram asi khanglamnabadi aina mafam asida haibadi jungle asida asukwana matam leliba se lelamoi. Aihak isai onbagi maramda karisu khangba wakhal leite hana hairami. Max ki wafam adu taraba matungda Janek makhoi ani wari sana duna turen khongana adudagi makhoi gi leifam tana among laklami. Aduga loinana Max mathanta leiramba mafam adu Janek makhoi ani surakpadagi laifamsu sinba amadi chana thangnaba
Maxna thamjanjaba posaksing adusu makhoi anina nongma asum chasalakpadagi mangonda store oiba posak kaya lairamde adumoinamak Maxna mathanta hingbagi life adudi mangonda kauthokirami haibadi janek lakpadagi makhoi ani awanangai wari kaya sanaduna makhoi ani punsi nungaina lenbagi wakhalon adu leraklami asum tawna nongma yamna ngalingay ayuki matam amada chanaba chinjakti yamna leselakta maramna Maxna janekna tunlingayda mahak ayuk ngonna hogataga karigumba khara chanaba phanglabani khanna mahak jangalgi adom tamna tholaklami numit ado Maxki numisru haigi matagum mahak ayuk tholakpa matam aduda German gi landi amana sagon tongduna mahaki duty tholakpa matam oiba maramna Maxadu lam khangba thinarami madudagi German gi landi aduna Max adubu kharaga thorina punduna mahaki mayum tamna poroknami asumna Max adu German gi landi aduna mayum tamna makutta thorina kiraga porokpa maramna Max ki makut khudang adu thorigi maram chawna tarami adugumna mawong mataw aduda haibi German gi landi aduna mahaki mayum loiba matungda mahaki nupida Max adu mana phadina porokmani haina pisalaami asigumlaba German gi landi sina phadina porokliba pikliba angang Max asi ubada German gi landi adugi nupi adu adugi mating mathwai nungairamde aduga mahaki nupada sauraga asumna haraklami madudi karigino nupa nangna pikliba angang sibu thorina punsanduna phadina mafam asitana porokliba se haina mahaki nupina German gi landi aduda yamna saujarami mahangna sauna magi nupa aduda ngang Max ki makutta punsanduna liriba thori adu tamna lathopirami uga loina German gi landi aduna Max adu mahaki imunda pusanduna phamalami aduga chanaba posak khara pirami madugi matungda German gi landi nupi aduna mahaki nupada asaubaga loinana horami madudi karino aikoigi German gi miyashingsina tawriba sibu nangsu wakan khanthabi yabani pikliba angang asibu nakoina phaduna poraklaga karino makhoida tawgarirebasing ase nakoise wakan yaudidako haina mahaki nupina nupa aduda khanaba hawami madudagi German gi landi aduna asumna hairakmami madudi yena nupi aihaksu German gi landi ama oiriba maramna aikoigi commander gi wafamsing asi indaba yadaba maramna asigumlaba Jahudigi angang mayam asi lamkhamdagi chenkraba Jahudigi masa masu sing asi amata lena thaganu makhoisu tumna halo haiba aikoigi government gi rule laba leiba maramna aisu aigi duties tawdaba yadadana tawribani naha aingonda warayunu haina matai manau sum ningai sanggana aduna leiringai timing aduda Max adu mangonda chanaba posak piduna thamliba adu mahangna paiduna puraga thongau adudagi chongthoktuna sinthilami Maxna German gi landi mayumgi naktuna chelaklaga mahaki jangal aduda lohiriba mafam adu tana chelaklami korbi iglibi Jonex adu bathanta Max ki lefamtuda tumhoribani mahak mafam aduda kari karamba fiyomda layamgadagi haiba adu Maxna mathwai yamna wajaba maramna mahakna chanabagi dama porokli posaksing adu puraga makhoi anigi leifam adu tana chelaklami asumna Maxna mafam adu yawda matungdadi Jonex adu mathanta makhoi anina leiba mafam aduda tumina pasanduna kaptuna leirami madudagi Maxna asumna wada khataraklami madudi Jonex karigino nangna thawai waribado karisu khanganu aihak nangna tum hawitringaida ibani na chananaba posak karigumba amata leisalaktabadagi aihak ibani na chananaba posak khara thiba chalubani nang karisu waganu matam punamakta aisu nangidamakta lepuni nangsu aigidamakta lepu aikhoi nuksi chanana mafam asida leiraga aikhoi tungi punsigi lambi asi aikhoi ni na senggodabuni nahak karisu nungaitaba khanganu haina Maxna thinjinbirami asum tawna matam kayagi matungda
ꯃꯈꯣꯏ ꯑꯅꯤꯅ ꯖꯪꯒꯜ ꯑꯗꯨꯗ ꯑꯐꯪ ꯑꯐꯪꯕ ꯄꯣꯠꯁꯛ ꯈꯔ ꯆꯥꯔꯝꯕ ꯑꯗꯨ ꯃꯦꯛꯁꯅ ꯂꯥꯡꯇꯨꯅ ꯄꯨꯔꯛꯄ ꯖꯔꯃꯟꯒꯤ ꯑꯍꯥꯎꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯣꯅꯦꯛꯁ, ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯗꯤꯁꯟ ꯆꯦꯟꯖ ꯇꯧꯔꯛꯄ ꯃꯔꯝꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯦ ꯈꯔ ꯐꯖꯅ ꯁꯦꯝꯖꯤꯟꯗꯕ ꯌꯥꯔꯛꯇ꯭ꯔꯦ, ꯃꯔꯝꯗꯤ ꯁꯤꯁꯨ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯌꯥ ꯐꯤꯕꯝ ꯆꯥꯔꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯏꯪꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯁꯦꯝꯖꯤꯜꯂꯁꯤꯀꯣ ꯍꯥꯏꯅ ꯃꯕꯥꯅꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯛꯁꯅ ꯖꯣꯅꯦꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯝꯃꯤ ꯃꯗꯨꯗꯤ ꯖꯣꯅꯦꯛꯁ, ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯅꯤꯡꯇꯝꯕ ꯂꯥꯏꯐ ꯑꯃ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯛꯈꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯏ ꯌꯥꯝꯅ ꯌꯦꯛꯇꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯂꯥꯏ ꯉꯥꯛꯇ ꯌꯦꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯤꯛꯆꯔꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯃꯥꯔꯀꯦꯠꯇ ꯆꯠꯇꯨꯅ ꯌꯣꯜꯂꯒ ꯏꯕꯥꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯒꯗꯧꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯦꯛꯁ ꯑꯃꯗꯤ ꯖꯅꯦꯛ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕ ꯃꯔꯝꯅ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛ ꯋꯥꯠꯁꯜꯂꯛꯄꯗꯒꯤ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯖꯪꯒꯜ ꯇꯝꯅ ꯆꯥꯅꯅꯕ ꯖꯪꯒꯜꯁꯤꯗꯒꯤ ꯀꯔꯤ ꯀꯔꯤ ꯐꯪꯒꯗꯒꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯖꯪꯒꯜ ꯑꯗꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯕ ꯌꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯋꯦꯗꯔ ꯆꯦꯟꯖ ꯇꯧꯈꯤꯕ ꯃꯔꯝꯅ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯁꯥ ꯃꯆꯥꯁꯤꯡ ꯍꯥꯏꯕꯗꯤ ꯁ꯭ꯀ꯭ꯋꯥꯔꯦꯟ, ꯊꯦꯕꯒꯨꯝꯕ ꯁꯥꯁꯤꯡꯅ ꯆꯥꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯕꯥꯛꯇꯒꯤ ꯊꯣꯛꯄ ꯑꯃꯗꯤ ꯎꯗꯒꯤ ꯊꯣꯛꯄ ꯆꯥꯕ ꯌꯥꯕ ꯃꯨꯁꯔꯨꯝ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯐꯥꯒꯗꯧꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯦꯛꯁ ꯑꯃꯗꯤ ꯖꯣꯅꯦꯛ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯇꯞꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯅ ꯂꯥꯛꯄ ꯃꯔꯝꯅ ꯀꯅꯥꯒꯨꯝꯕ ꯁꯥꯗꯥꯟꯕ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯖꯣꯅꯦꯛꯁ ꯑꯃꯗꯤ ꯃꯦꯛꯁ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯥꯞꯅ ꯎꯕ ꯃꯔꯝꯅ ꯂꯦꯡꯕ ꯑꯃꯗꯤ ꯆꯠꯄꯒꯤ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯈꯔ ꯎꯕ ꯑꯗꯨꯗ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯁꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯁꯥ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯦꯛꯁ ꯑꯃꯗꯤ ꯖꯣꯅꯦꯛ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯟꯅꯔꯛꯇꯨꯅ ꯑꯔꯥꯞꯄꯗ ꯂꯦꯡꯂꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯁꯥꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯑꯗꯨꯗꯒꯤ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯦꯛꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯖꯣꯅꯦꯛꯁꯄꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯦꯛꯁꯅ ꯃꯍꯥꯛꯄꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯛꯁ ꯑꯗꯨ ꯖꯪꯒꯜ ꯑꯗꯨꯗ ꯅꯥꯟꯊꯨꯗꯨꯅ ꯇꯨꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯑꯣꯟꯊꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯇꯥꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯑꯃꯅ ꯑꯃꯒꯤ ꯃꯐꯝ ꯈꯪꯅꯗꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯦꯛꯁ ꯑꯃꯗꯤ ꯖꯣꯅꯦꯛꯁ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯈꯤꯕ ꯃꯔꯝꯅ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯕ ꯐꯪꯗꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯂꯤꯕ ꯁꯥ ꯑꯁꯤ ꯐꯥꯕ ꯉꯝꯂꯔꯣꯏ ꯈꯟꯅ ꯃꯈꯣꯏ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯟꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇ ꯖꯣꯅꯦꯛꯁ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯦꯛꯁꯅ ꯖꯣꯅꯦꯛꯁꯄꯨ ꯎꯖꯕ ꯃꯤꯀꯨꯞꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯣꯅꯦꯛꯁ, ꯑꯩꯁꯦ ꯀꯌꯥꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯛꯅꯣ꯫ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯗꯦ ꯑꯃꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯛꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯖꯣꯅꯦꯛꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯏꯌꯥꯝꯕ ꯃꯦꯛꯁ, ꯃꯃꯥꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ, ꯅꯍꯥꯛꯅ ꯏꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯧꯔꯤꯕꯗꯨꯕꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯏꯃꯥꯅ ꯑꯩꯍꯥꯛꯁꯦ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ, ꯊꯧꯅꯥ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯠꯇꯅ ꯍꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯒꯤ ꯏꯕꯥꯅꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯏꯕꯥꯅꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕ ꯃꯤꯁꯛꯅꯣ ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯦꯛꯁꯅ ꯖꯣꯅꯦꯛꯁꯇ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯣꯅꯦꯛꯁꯅ ꯑꯁꯨꯝꯅ ꯃꯦꯛꯁꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯏꯌꯥꯝꯕ ꯃꯦꯛꯁ, ꯅꯍꯥꯛ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ꯫
Nang thengnabadagi aihak ase mafam asida hingduna leiba ngamlibani. Nahaki na tauna pangan amadi nabudi naroksing asi aina kalakchei. Adumoinamak aikhoi ani amaga mot tinana fazana nungaina leisi nahak wakhan nungaitaba tawganu na hairami. Asum tauna numit adu asum haukiba maramna numidang oisaraklami. Madudagi makhoi ani tumpham ka aduda changduna pothajarami. Makhoi ani tumna asum wari sanarami. Maduda Max na asum na hairaklami. Madudi Jonex aihakse akawba parichanba haibado oiraba male. Aigi ima amadi ichanupigi saktamdo nongmagi asum kausilakpadongna tawrakle na hairaklami. Max ki wafam maduda Jonex na asum na pakhum pirami. Madudi iyamba Max nahakna ima amadi ichanupi kaubagumna aihakpusu hayangwai nangna ahal loirakanda nakoktaga napok hauduna hanuraklaba mikuptudadi nangna aibusu kaukraniko na hairami. Madudagi Max na Jonexta asumna pakhum pirami. Madudi Jonex aise aigi parents na amadi ngasigi sangsara sida ishorna aibu tongana leiruro haina tharakpa adugumna ithanda leirakpani. Adumoinamak aihangna isorbu thajai. Madudi isorna aigi awabase ubiduna nahakpu aigidamakta partner oinabagidamak thabirakpani haiba asi aina isorbu thajai. Maram aduna Jonex nahakpudi aina mikup amata kawba ngamloi ana hairami. Asum tauna makhoi ani ahingi matam adu haukraba matungda nongphung ngalakpa mikup aduda kadomdagi no ikhang khangawdana nongmai makhon ama taraklami. Nongmai makhon adu tabadagi Max amadi Jonex adu tumambadagi khangbaga loinana hawgalaklami. Adumoinamak mikuptuda Max na hawgotuna chenge tawba adu Max na Jonex pu pharaga ngaikho Jonex aikhoi mafam asidagi karisu lengdana chatroidobani. Aikhoina mafam asidagi koisen chenduna mafam marang khangdana ibani na maikai ngauduna leigadawba awaba ado aikhoi tawroisi ngahak tumina leisi. Kadomdano nongmai makhon tariba si khangaba matungda aikhoi tumina yenglusi na hairami. Asum tauna matam ngaihak haukraba matungda Max amadi Jonex makhoi ani nongmai makhon takiba adomlomda thoklaktuna yengba laklami. Makhoi anina turengi khongbal adom tamna nongmai makhon takiba adu yengba lakpada family amagi matai manau turengi khongban aduda siduna leiramba adu urami. Makhoina misaksing adu hek ubaga khangi madudi siduna leiramliba matai manau asi jiu haibadi Max ki majati gi miyoisingni haibasi khanglami. Makhoi ani adu German gi lanmina kaptuna halambani haibasi makhoina khangami. Adumoinamak Max amadi Jonex makhoi ani karidi tawba ngamgani mabungningda mathwai nungaita kari tawgadawano haina wakhan ngahak khanduna leiringai Max na asumna hairaklami. Jonex aikhoisu ningthamtha haibasi changsalaklanina thiduna leiriba makhoi anina litliba firon athaba singasi aikhoi pukhrasi haina makhoi anina firon adu lokthokutuna punabu honajarami. Madudagi khangawdana turen torban adugi wangmada angang ama kappagi makhol ama taraklami. Madudagi Max na asumna hairaklami. Kadomdagi no angang makhol ama taraklibasi Jonex nahak khangbra an hangami. Madudagi makhoi ani maikai khangdana yenglamlaba matungda turengi wangba phiban amada angang duna kappaga leiba adu makhoina urami. Madudagi Max na angang adu lawba chatnabagidama honarami. Asumna Max na angang adu lawba chatnabagi honaba mikup aduda Jonex na asumna hairaklami. Yamba Max aikhoi anina turena silanthokutuna angang asi lawnaba honaba haibase yamna sathiba amadi aikhoida khudongchadaba mayoknagani. Karigumba turen asina chentharaga aikhoi ani mafam khangdana sirabadi aikhoi kamdawni aduga loinana ningthamthagi matamsu oisalakpanina aikhoida ana ayek yawarkpa matamda karamna layengduna ibanigi punsi asi hingduna leigani na hairami. Jonex ki wafam aduda Max na asumna hairami. Jonex aikhoi anisu miyoibani angang asina turen asigi wangwada kaptuna leiriba ase kanana laukhatpigani. Angang sigi ima amadi babasisu German ge lanmina kaptuna halibase nang uraba natra aduna aikhoi angang asi kandaba yadabani na hairami. Madudagi Jonex adu Max ki wafam aduda yaduna makhoi ani Max amadi Jonex na
turen adu lanthoktuna angang adu puraga yamna wana turen adu lanthoktuna laklami madudagi makhoi anigi achotpa phiron mayam adu hongtoktuna arumba phiron khara sechallaga angang adu puduna makhoi leifam tana laklami Max amadi Zonex makhoi ani makhoi leifam tana yauraba matungda angang adu kaptanaba themnaba kan honajarami adumoinama angang adusu mabuk lamba maramna yamna kapame madudagi Zonex na asumna hairaklami yamba Max aikhoi ani da leibada asuk waraba matam asida angang asisu mafam asida aikhoi ga leiminare aduga loina loinana angang asidi taibangi awaba nungaiba karisu khangdaba maramna mabuk lambagi asum kaptuna leirabadi aikhoi ani gi leifam ase German gi lanmina khangkhiduna aikhoi ani da natana angang sisu aikhoi ohumuk soidana siba tare na hairami Zonex gi wafam aduda Max adusu yarami adumoinamak Max ti wakhan loksing amadi aunafaba angang ama oiba maramna Max na kapliba angang adu themduna potha hankhirami asumna Zonex amadi angang makhoi anina tumduna lehoringai timing da Max na makhoi na chana thaknaba kariguma posak khara thirunabagi damak jangal adum tana tholaklami mahakna asum jangal adum tamna lakpada Russia gi lanmi khara mafam aduda thengnarami Russia gi lanmi sing aduna Max pu hatpamakti halamde aduga asumna hairaklami madudi he angang nahak mafam asida leiba ase yamna phatte aduga loina loinana nahaki nakhuta pairiba thang ado aikhoida pirau aduga nahak mafam asidagi yamna thuna hankhro na hairaklami Russia gi lanmi sing adugi wahai sing adu tabada Max adu mafam aduda mahaki thang adu piramlaga mahak mamai leiduna kanna chelaklami aduga loina loinana mabuk lamduna leiraba angang aduna kappa adu Max na yengba ngamdabadagi mahak angang adu puraga mahak na hana leiramba Jake ki mayumda puduna laklami asum tawna Max na angang adu puraga Jake ki manakta laktuna angang adu sinaba mikup aduda Jake adu punganga ami amadi mahak mathamoida minungsi pokpaga loinana Jake adu ubaga haraujarami aduga Jake na Max ta sumna hairaklami Max nahaki nathona na pangan aihakti ngaktaba ngamde asuk kuiraba matamse nahakna jangal aduda matau karamna leiramgani amadi ngasidagi na haukhiba matam mayam adu nahak kamdauna awaba khudongchadaba sing adu thengnaramgani khanbada aihak thamo yamna pendre na hairaklami madudagi Max na asumna hairaklami madudi uncle nahakna ingoda tambiduna jangal da matau karamna survive tawgadage haibagi budi loksing adu aingonda takpibadagi aihakna ngasi fawba lengdana amadi thongna pangal leina mafam aduda leiba ngamlibani ado uncle aihakna porakleba angang ase German gi lanmina mama mapaso hatok pikre aduga loina loinana aigi inakta leibada angang asigi mabuk thalanba ngamdre uncle na angang asibu loksan biyo na hairami aduga loina loinana uncle aihaka loinana Zonex kauba angang amasu leiminei mahak ado ingbadagi naaduna leihore mahakpu uncle na hidak piduna kanbirabadi yamna haraugani na hairaklami madudagi Jake na asumna hairaklami madudi Max aikhoigi nungaiba paw amasu leire madudi Russia gi lanmi mayam amasu aikhoigi lam tamna yoksalae maram asina German gi lanmi mayam adu maithibadagi mamai leiduna handuna chatpa horakle aikhoigi ningtamba haibado oirakle maram asina Max nahaka leiminariba Zonex hairiba angang adusu aigi jumda puduna laklo mahaki anaba adu aikhoi mayam changduna layengduna phanaba honarasi aikhoi hujik ningtambagi maikeiromda changchalaglabani nahak yamna thuna Zonex adu laururo hairaga angang adu loksalami asigumlaba Jake ki wafam mayam asi tabada Max adu aduki mate haraujarami madudagi mahakna mamai leiduna jangal adom tamna chelaga Zonex adu kaururage haina chenkhirami asumna Max na Zonex amadi makhoi ani gi leifam tana chelaklaba matungda Max na Zonex ta asumna hairaklami Zonex aikhoi gi nungaiba paw ama leire madudi German sing adu maithiduna makhoi mamai leiduna handuna chatpa haukhre Russia gi lanmi mayam ama laktuna German bu maithiba pikre maram asina aikhoi ani su hayeng nonganbaga aikhoi gi uncle Jake ki manakta chatuna nahak ki hakchang nungaitriba sing asi layengduna
ꯑꯐꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯂꯨꯔꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯏꯕꯥꯅꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯃꯦꯛꯁꯅ ꯖꯣꯅꯦꯛꯁꯄꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯖꯣꯅꯦꯛꯁꯇ ꯖꯣꯅꯦꯛꯁ ꯍꯧꯒꯠꯂꯣ ꯅꯣꯡꯉꯥꯜꯂꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤꯁꯨ ꯂꯥꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯅ ꯃꯦꯛꯁꯅ ꯖꯣꯅꯦꯛꯁꯀꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯦꯛꯁꯅ ꯖꯣꯅꯦꯛꯁꯀꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗ ꯍꯧꯒꯠꯂꯛꯇꯕꯗꯒꯤ ꯑꯃꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯗꯒꯤ ꯃꯦꯛꯁ ꯑꯗꯨ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯦꯛꯁꯅ ꯖꯣꯅꯦꯛꯁꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯤꯀꯨꯞꯇꯗꯤ ꯖꯣꯅꯦꯛꯁ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯑꯁꯨꯝꯅ ꯖꯣꯅꯦꯛꯁꯅ ꯂꯩꯇꯕ ꯑꯗꯨ ꯎꯕꯗ ꯃꯦꯛꯁ ꯑꯗꯨ ꯃꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯄꯦꯟꯖꯗꯗꯅ ꯀꯞꯆꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥ ꯏꯆꯟꯅꯨꯄꯤ ꯑꯃꯗꯤ ꯐꯦꯃꯤꯂꯤꯗ ꯅꯠꯇꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯖꯣꯅꯦꯛꯁꯄꯨꯁꯨ ꯏꯁꯣꯔ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨꯁꯨ ꯀꯟꯕꯤꯕ ꯉꯝꯗ꯭ꯔꯕꯀꯣ ꯍꯥꯏꯔꯒ ꯃꯊꯟꯇ ꯀꯞꯆꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯖꯦꯛꯁꯨ ꯃꯦꯛꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯃꯍꯥꯛ ꯑꯌꯨꯛ ꯉꯟꯇꯥ ꯃꯦꯛꯁꯄꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯖꯦꯛꯅ ꯃꯦꯛꯁꯀꯤ ꯂꯩꯐꯝꯅꯤ ꯍꯥꯏꯅ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯦꯛꯁ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯩ ꯍꯥꯏꯔꯤꯕ ꯖꯣꯅꯦꯛꯁ ꯑꯗꯨ ꯀꯧꯊꯣꯔꯛꯂꯣ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯑꯩꯁꯨ ꯅꯪꯅ ꯂꯥꯛꯄ ꯉꯥꯏꯗꯕꯤꯗ ꯅꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯦꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯦꯛꯁ ꯑꯗꯨ ꯃꯊꯃꯣꯏ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯀꯞꯆꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯪꯀꯜ ꯉꯔꯥꯡꯒꯤ ꯑꯍꯤꯡ ꯑꯗꯨ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯉꯁꯤ ꯑꯩꯈꯣꯏ ꯑꯪꯀꯜꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯖꯣꯅꯦꯛꯁ ꯏꯕꯥꯅꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯂꯥꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯗꯧꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯈꯣই ꯑꯅꯤ ꯇꯨꯃꯤꯟꯅꯈꯤ ꯑꯗꯨꯒ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄ ꯍꯧꯒꯠꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯅ ꯖꯣꯅꯦꯛꯁꯄꯨ ꯍꯧꯗꯣꯛꯂꯨꯕ ꯃꯤꯀꯨꯞꯇꯗꯤ ꯖꯣꯅꯦꯛꯁ ꯑꯗꯣ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯄꯥꯎ ꯑꯗꯨ ꯇꯝꯖꯔꯒ ꯖꯦꯛꯇ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯃꯦꯛꯁꯀꯤ ꯃꯊꯃꯣꯏ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯦꯛꯁ ꯅꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏ ꯀꯔꯤꯗꯤ ꯇꯧꯕ ꯉꯝꯒꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯒꯗꯧꯕ ꯉꯥꯛꯇꯅꯤ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯅ ꯖꯣꯅꯦꯛꯁꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯁꯤ ꯍꯥꯏꯔꯒ ꯖꯣꯅꯦꯛꯁꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯅꯟꯁꯤꯟꯗꯨꯅ ꯖꯣꯅꯦꯛꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯊꯝꯂꯝꯂꯒ ꯃꯦꯛꯁ ꯑꯃꯗꯤ ꯖꯦꯛ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯃꯦꯛꯁꯇ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯦꯛꯁ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯔꯦ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯦꯟ ꯍꯥꯏꯕ ꯂꯩꯕꯥꯛꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯦꯛꯁ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯂꯩꯐꯝ ꯌꯨꯝ ꯇꯥꯟꯅ ꯑꯩꯍꯥꯛꯅ ꯊꯤꯟꯕꯤꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯕ ꯌꯥꯔꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯖꯦꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯦꯛꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯦꯡꯅꯔꯨꯔꯅꯤ ꯈꯟꯕꯗ ꯃꯦꯛꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯃꯦꯛꯁꯄꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯀꯠꯄꯤꯗꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯦꯛꯁꯅ ꯂꯥꯟ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯖꯦꯛꯅ ꯃꯦꯛꯁꯀꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯆꯪꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯎꯅꯖꯔꯅꯤꯅ ꯆꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯗꯨ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯎꯅꯕ ꯊꯦꯡꯅꯕ ꯐꯪꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯛꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯋꯥꯐꯝ ꯑꯃ ꯃꯍꯥꯛꯅ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯆꯍꯤ 75ꯒꯤ ꯃꯇꯨꯡꯗꯗꯤ ꯍꯥꯏꯕꯗꯤ ꯐꯤꯂꯝꯗꯨꯗ ꯎꯠꯈꯤꯕ ꯑꯉꯥꯡ ꯑꯗꯣ ꯆꯍꯤ 75ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯦꯛꯁꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯅꯤ ꯉꯁꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯕ ꯖꯔꯃꯟꯒꯤ ꯍꯤꯠꯂꯔꯒꯤ ꯋꯥꯔꯒꯤ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯨꯚꯤ ꯑꯃꯅꯤ
ꯑꯗꯨꯅ ꯐꯤꯂꯝ ꯑꯗꯨꯗ ꯎꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯛꯂꯤ ꯃꯗꯨꯗꯤ ꯃꯦꯛꯁꯅ ꯃꯁꯥꯒꯤ ꯆꯍꯤ 85 ꯁꯨꯔꯛꯂ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯀꯟꯕꯤꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯈꯪꯅꯤꯡꯗꯨꯅ ꯑꯗꯨꯝ ꯋꯥꯈꯜꯂꯣꯟꯗ ꯈꯟꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤ ꯃꯦꯛꯁꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯖꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯕ ꯃꯔꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯜꯂꯒ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯐꯤꯕꯝꯗ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯤꯕꯁꯤꯅꯤ ꯃꯦꯛꯁꯅ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨꯗꯤ ꯌꯦꯡꯉꯨ ꯏꯆꯟꯅꯨꯄꯤ ꯅꯍꯥꯛꯄꯨ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯀꯟꯕ ꯅꯨꯃꯤꯠꯇꯣ ꯖꯣꯅꯦꯛ ꯏꯕꯥꯅꯤꯅ ꯀꯌꯥꯗ ꯋꯥꯅ ꯅꯍꯥꯛꯄꯨ ꯀꯟꯈꯤꯕ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯉꯁꯤ ꯐꯥꯎꯕ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗꯤ ꯖꯣꯅꯦꯛ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯗꯣ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛ ꯑꯗꯣ ꯑꯩꯍꯥꯛꯅ ꯈꯟꯖꯩ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗ ꯊꯣꯛꯄ ꯍꯦꯔꯣ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯃꯄꯥꯡꯒꯜꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯦ ꯃꯍꯥꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯈꯤꯕ ꯅꯨꯃꯤꯠꯇꯣ ꯉꯁꯤ ꯐꯥꯎꯕ ꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯁꯦ ꯃꯦꯛꯁꯅ ꯃꯆꯟꯅꯨꯄꯤ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯂꯤꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗ ꯕꯦꯁ ꯇꯧꯕ ꯃꯨꯚꯤ ꯑꯃꯅꯤ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯨꯚꯤ ꯀꯌꯥꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯗꯨ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯔꯤ ꯃꯌꯥꯝꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ